ngasi se khoi gynecology gi class yauba lakpani adu aikoina leiriba hostel dudagi yamna lapi aikoina hojik leiriba mafamji ana umang wamang oi kai oi tawrise aduna yamna su ingba aduga nongsa ju khara thokpa ana aikoi kitanganna class loisale ngasi se aduna sum tholak pasida aikoi train sina unji thomaga lakpadu namge tawbani adu changsan basu yadre adagi mana lakhibana hale ana some video se khar fazana changsilaga namga tawda sei lapna swaidai oina dum namme sei manab sina camera se bai bi ho ju yada ingbanina camera se kuina pairaga leibasu ngamna da boiba adunani ado yamna fazai sigi hojik leiri mafam siga koibasi pambi singse horaga pambi singse sahargi mafam sing koina leiba adwai dudadi loina kangdana achotpa manasi ude du sidadi khara hauri swai maya sidadi khara dum hauri aduga mana achotpa singsi yengbada yamna fazai unna kupsallaga leibasi ubada